ꯍꯥꯏ ꯃꯌꯥꯝ ꯉꯁꯤ ꯑꯩꯒꯤ ꯃꯨꯛꯕꯥꯡꯁꯤꯗꯤ ꯉꯁꯥꯏ ꯉꯥ ꯊꯣꯡꯈꯤꯕꯗꯨꯅꯦꯕꯀꯣ ꯉꯥ ꯇꯥꯎꯔ ꯊꯣꯡꯕ ꯑꯁꯤ ꯂꯩꯔꯦ ꯆꯝꯐꯨꯠ ꯂꯩꯔꯦ ꯅꯨꯡꯁꯤꯗꯥꯛ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯃꯣꯔꯣꯛ ꯃꯦꯠꯄ ꯑꯩ ꯊꯕꯤ ꯑꯍꯤꯡꯕ ꯑꯩ ꯉꯥ ꯑꯇꯥꯎꯕꯁꯦ ꯍꯪꯒꯥꯝꯒ ꯊꯣꯡꯕꯅꯦ ꯃꯌꯥꯝ ꯑꯗꯣ ꯁꯤꯅ ꯆꯝꯐꯨꯠ ꯃꯍꯤꯅꯦ ꯑꯗꯣ ꯃꯌꯥꯝ ꯍꯧꯔꯁꯦ ꯑꯍꯥꯟꯕꯗ ꯂꯥꯏꯒꯤ ꯊꯥꯈꯤꯒꯦ ꯃꯌꯥꯝ ꯍꯧꯔꯁꯦ ꯉꯥ ꯊꯣꯡꯕ ꯍꯪꯒꯥꯝꯒ ꯊꯣꯡꯕꯅꯦ ꯑꯩꯈꯣꯏ ꯏꯃꯥꯅ ꯊꯣꯡꯕꯅꯦ ꯏꯃꯥꯒꯤ ꯃꯈꯨꯠꯀꯤ ꯃꯍꯥꯎꯁꯤꯗꯤ ꯌꯥꯝ ꯈꯦꯠꯅꯔꯦ ꯍꯧꯔꯁꯦ ꯍꯥꯎꯋꯦ ꯃꯌꯥꯝ ꯉꯥꯒ ꯍꯪꯒꯥꯝꯒ ꯊꯣꯡꯕꯁꯤꯗꯤ ꯑꯗꯣ ꯉꯥꯁꯦꯀꯣ ꯉꯥ ꯆꯥꯕꯁꯦ ꯈꯔꯗꯤ ꯃꯔꯨꯁꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯒꯟꯕꯅꯦ ꯅꯨꯡꯁꯤꯗꯥꯛꯀ ꯃꯣꯔꯣꯛ ꯃꯦꯠꯄ ꯈꯣꯠꯄ
นี่น่ะต้าวุ่นมั้ยเอาวะtang asida lo sanjarage mayam ai video je nungai ri like to birom subscribe to birom follow to birom mayam mathang gi video da mung theknarase